Kurumzare, ELITETV test of cartoon mahau ming tabiri sing mahana tara mokchari yamro nga si imfala fungo pau se singi cartoon sing da cartoonist na kari haining liba kari phonong liba kari wakal kalang webdu miyam sunong thamjage am lokajage sangai sp onthokpani da yengbu yam phajaba khoi ka bbs ki am represent toba Manipur represent toba khoi ki khange thangala makhala mai tharaba prithvi akhoi ki Manipur ima gi map se leire Manipur ima gi map sina kappaga leibagi sin mana pen dabagi खोलाम खक प्रजा मैम लौरपी सिन्ने याम फजबा माना कई हैगेदा मणिपुर इमासिना कई हैगेदा पैसा पाइब खरना पनुंग नुंगाइजबगी वानी हौजिक नुंगाइबगी मतम नत्रि अई इसागी लमदा इचासिंगना मनिंग तमना चचबा ngamdri ngehak lerega kari torokadribno khangdri akhoi masen phawba wakal manadri aibu thamoi sengna nungsiba su leitri tanja sida sangai festival toroga kari de nungai doino sak lamba mida lei pareng hopi daga nungai gadra yam phajaba Manipur gi hauji leiba situation si haiba cartoon sida yam phajana in detail da ta aba marum mani yam sugaina ta ko marum ga cha manarabani point myam singna duna pairiba cartoon sida Manipur ima si khang sida ngore khang si yo sabi thangale khang thame ising yaure sidaida ising yaw da ho ising yaw male king yaure sida mai thagale sigi sare marak chi man awabani Manipur se mai sa lange haiba duga mana kappaga Mamiltagi milu pirang chitharaga mayam da hairakpa kholam ka lawrakpa duneba kari hain lawrak da ain su haijagre paisa khaiba kharana panung da nungai jabagi wani hojik nungai bagi matam natri ai isagi lamda icha sina maning tamna chachaba ngamdri ngihak leraga kari torok khidebno khangdri akhoi masen phabu wakal manadri aibu thamoi seng na nungsi bibsu leitri tanja sida sangai festival toroga kari da nungai doino chak lama mi da lei pereng hupi daga nungai gadra na yam phajaba sangai festival si to haning da bego phumju phungdokpa adi ningha na tamna chatpa phangdriba akhoi masen mot manadaba thamoi sengna Manipuri ma si nungsiba leibra haibudu nebuduna matam khagi matungda akhoi Manipur miyam si kamaina lai hogadage Manipur da train la matungda kamain torakadage haibu uba ngamdribani masidagi sei kun kunthagi matungda di madugi changes mayam si uba phangdori wana Manipur ge mayon si kadai da uigadage haibu chapcha khangma ngamdri adagi amarom da khoji torisi November tha popular government kamai semgani cookie ge mele sing yaw godra yaw rodra haiba acho hang amasul hangi cookie ge mele yaw matam na magi cookie kangbu sing yagadra praja singna haiba su yamna kok chikpa india ge kok chikpa moiri tang tara ni thoida mayam lakani khotkani ka haiba mayam langainari yengsi adubu Manipur gi film ji karam film de leirege haibdo yam phajana utpa adumba cartoon ne na e thamjage matang da leisina khoi sana le baki loiredana ba cartoon su yam phajaba khoi elected amaga magi nupi ga warai sana bagi nupi na sawraga leibigi mong ne amajisu pakhat poi sawning boy tawba adama na haidune handakti ne soidana semnani dana sarkar ni ko semani haise handakti soin semani na ada mai ni business kai harakeda o samu mathunda penalen bagi wari do taja ningdre na semani tawni bola gomen la ani akhoi kunninga leire kuntare leire governor de special ure thole e wa ngange delhi de chalure hek unhak da buda khoi resign tawni haire airport al makho pong lawrome kaim ganadre ade handak semani adana adagi mukhalega mo khoi kerau kendra gi mla na haire khoi saitobreta si leader on khallaga khoi adachi tharani khoi semalani haidana adagi somna ganda mo khoi sianglom kendra gi mla rade samna mo haire khoi sideda sakar samauda di 27 gi election da di yam pharak ta dori haidana somna kanda Dr. Ranjan Sapam Ranjan sakar semani popular government ma laire ni hena loina la ani torani ngaktani yengsi adubu hojik manung da faungna de ihullo piba number cartoon ne hanakti soina semleni da haibda man bido o taja ningdre samu tunda penalen bagi wari doi taja ningdre haina mu aga sawraga ngang bagi sinni yam phajaba wan thole ba cartoon ne matang gi sina khoi pongna phongi balo he duni yam related oidi sidana mu khoi mantri MLA mayam singse minister oibagi kari oibagi panji yengba nga makhoi gi khubak mai yengba lak bagi sinne hajigi pandit se yengba la elected ni mai matung mai secretary lepe kutra paijama selaba Nehru tupi upadi khoi cartoonist ki symbolic ni ma se rajniti toba elected minister amani nataga minister ni haidi represent tobani bodyguard ka inaridi minister MLA sidum inabudi inei ko adubu adada hayu ni khubang masengda sar gi si haina ningthina chalagadi fai section na chatragadi areng puthagani ko hayu ni aduna section bajam phai ba
ꯆꯦꯛꯄꯨ ꯆꯦꯛꯁꯤꯜꯂꯗꯤ ꯑꯗꯨꯅ ꯍꯩꯅ ꯅꯤꯡꯊꯤꯅ ꯆꯠꯂꯒꯕꯨꯗꯤ ꯐꯕ ꯆꯦꯛꯁꯤꯟꯅ ꯆꯠꯇꯗꯤ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯅꯤ ꯌꯥꯝ ꯆꯨꯝꯕ ꯃꯐꯝꯅꯤ ꯂꯥꯏꯊꯣꯛꯄ ꯌꯥꯗꯕ ꯑꯗꯨꯅ ꯂꯥꯏꯊꯣꯛꯎꯔꯒꯗꯤ झप ꯑꯅ ꯂꯣꯏꯈꯤꯕ ꯑꯗꯨꯅ ꯈꯔ ꯂꯥꯏꯊꯣꯛꯎꯕ ꯌꯥꯝꯅ ꯂꯥꯏꯇꯤꯡ ꯑꯩꯈꯣꯏꯒꯤ ꯈꯔ ꯕꯦꯜꯗꯨ ꯈꯔ ꯂꯨꯖꯔ ꯑꯣꯏꯔꯒ ꯂꯥꯏꯇꯤꯡ ꯕꯦꯜꯗ ꯍꯥꯏꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯟꯗꯛꯀꯤꯁꯤꯗ ꯃꯨꯛꯅꯔꯤꯅꯤ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ CMꯒꯤ ꯆꯧꯀ꯭ꯔꯤꯁꯦ ꯑꯃꯨꯛꯇꯪ ꯐꯝꯕꯗꯤꯅꯦ ꯃꯌꯥꯝꯗꯤ ꯈꯟꯅꯕ ꯉꯥꯛꯇꯅꯤ ꯀꯅꯥꯅꯕꯨ ꯀꯩꯗꯧꯕꯒꯤ MLA ꯑꯣꯏꯔꯀꯥꯟꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯉꯣꯏ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯉꯣꯏ ꯃꯤꯁꯦ ꯑꯍꯥꯟꯕꯗ ꯂꯩꯔꯝꯕꯗꯅꯤ ꯂꯨꯅꯥ ꯑꯃꯇꯪ ꯂꯩꯔꯝꯃꯤ ꯂꯨꯅꯥꯗꯒꯤ ꯚꯦꯁꯄꯥ ꯑꯃꯇꯪ ꯊꯧꯔꯗꯤꯅ ꯚꯦꯁꯄꯥꯗꯒꯤꯗꯤ ꯑꯃꯨꯛ ꯑꯦꯛꯇꯤꯚꯥ ꯑꯃꯇ ꯊꯧꯗꯗꯤ ꯑꯦꯛꯇꯤꯚꯥ ꯑꯃꯇꯗꯤ ꯕꯥꯏꯛ ꯑꯃ ꯊꯧꯔꯗꯤ ꯕꯥꯏꯛ ꯑꯃꯇ ꯊꯧꯔꯗꯤ ꯀꯥꯔ ꯑꯃꯇꯪ ꯊꯧꯔꯗꯤ ꯀꯥꯔ ꯑꯃ ꯊꯧꯗꯗꯤ XUV ꯀꯥꯔ XUV ꯃꯊꯛꯇꯒꯤꯗꯤ ꯑꯗꯨꯝ ꯑꯁ ꯑꯩꯈꯣꯏꯒꯤ ꯂꯝꯕꯣꯒꯤꯅꯤꯒꯨꯝ ꯊꯧꯔꯗꯤꯅ ꯄꯦꯟꯕ ꯅꯥꯏꯗꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨꯅꯤ CM ꯑꯣꯏꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯅꯤ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯗꯤ ꯀꯥꯏꯅ ꯑꯃꯨꯛꯇꯪ ꯆꯧꯀ꯭ꯔꯤꯗ ꯐꯝꯒꯦ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯃꯒ ꯃꯤꯅꯥꯏ ꯃꯤꯁꯜꯂꯣ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯂꯩꯖꯒꯦ ꯀꯥꯏꯁꯤ ꯗ꯭ꯔꯤꯝꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯄꯥꯟꯖꯤ ꯌꯦꯡ ꯂꯥꯛꯄꯗ ꯍꯥꯏꯕꯗꯨꯅꯤ ꯁꯥꯔꯒꯤꯁꯦ ꯍꯩꯅ ꯅꯤꯡꯊꯤꯅ ꯆꯠꯂꯒꯗꯤ ꯐꯩ ꯆꯦꯛꯁꯤꯟꯅ ꯆꯠꯇ꯭ꯔꯒꯗꯤ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯒꯅꯤꯀꯣꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯑꯃꯗ ꯄ꯭ꯔꯖꯥꯒꯤ ꯑꯩꯈꯣꯏ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯍꯪꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯩꯗ ꯃꯥꯅ ꯀꯃꯥꯏꯅ ꯍꯪꯒꯦꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤ ꯐꯒꯠꯅꯕ ꯑꯩꯈꯣꯏꯁꯤ ꯍꯣꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯑꯗꯨꯅ ꯁꯤꯗꯩꯗ ꯍꯥꯏꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯀꯔꯤ ꯇꯧꯒꯅꯤ ꯁꯥꯔꯅ ꯑꯗ ꯃꯥꯅ ꯈꯨꯝꯃꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯁꯦꯜ ꯄꯪꯅꯝꯗ ꯅꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯅ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯄꯪꯅꯝ ꯅꯝ ꯌꯥꯄꯣꯟꯇꯦ RBIꯅ ꯇꯧꯔꯒ ꯁꯤꯗꯩꯗ ꯑꯁꯨꯛ ꯆꯥꯝꯃ ꯆꯞꯄꯤ ꯑꯁꯨꯛ ꯑꯗꯨꯒ ꯁꯦ 500 ꯆꯞꯄꯤ ꯑꯁꯨꯛ 2,000 ꯆꯞꯄꯤ ꯑꯁꯨꯛ ꯑꯅ ꯂꯣꯏꯅꯃꯛ ꯅꯝꯅꯕ ꯈꯣꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯃꯇꯝꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯃꯣꯗꯤꯅ ꯇꯧꯈꯤꯕꯁꯤ ꯉꯝꯗꯕ ꯂꯩꯇꯦ ꯌꯥꯝ ꯐꯖꯅ ꯇꯧꯈꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯀꯥꯎꯟꯁꯤꯡꯗ ꯄꯩꯁꯥ ꯆꯪꯍꯟꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯆꯪꯍꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟꯁꯨ ꯇꯧꯔꯦ ꯄꯥꯡꯊꯣꯛꯅꯕ ꯍꯧꯔꯦ ꯐꯥꯔꯁ ꯄꯦꯖꯒꯤ ꯑꯗꯨꯅ ꯁꯥꯏꯁꯤꯗ ꯉꯁꯥꯏꯒꯤ ꯍꯪꯕꯁꯤꯗ ꯄꯥꯎꯃꯤꯁꯤꯅ ꯍꯪꯕꯅꯤ ꯔꯤꯄꯣꯔꯇꯔꯁꯤꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯀꯔꯤ ꯇꯧꯒꯅꯤ ꯁꯥꯔꯅ ꯃꯥꯅ ꯉꯁꯥꯏ ꯈꯨꯝꯃꯛꯄꯅꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯁꯦꯜ ꯄꯪꯅꯝꯗ ꯅꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯅ ꯊꯥꯏꯅ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯗꯣ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯤ ꯊꯕꯛꯇꯤ ꯄꯪꯍꯥꯞꯇ ꯍꯥꯞꯄꯗꯕꯅꯦ ꯑꯗꯣ ꯃꯗꯨꯒꯤ ꯐꯤꯕꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏ ꯑꯅꯤ ꯈꯟꯅꯕꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯤ ꯑꯅꯤꯃꯛ ꯀꯦꯔꯦꯛꯇꯔ ꯑꯅꯤ ꯌꯥꯎꯗ ꯌꯥꯗꯦ ꯂꯝꯕꯤꯒꯤ ꯃꯇꯥꯡꯗ ꯂꯝꯕꯤ ꯊꯣꯡ ꯃꯇꯥꯡꯗ ꯑꯃꯁꯤꯅ ꯍꯥꯏꯔꯛꯑꯦ ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯂꯝꯕꯤ ꯊꯣꯡꯅ ꯁꯦꯝꯕꯤꯗꯦ ꯀꯥꯏꯊꯔꯛꯄ ꯁꯦꯟꯐꯝꯅ ꯀꯗꯥꯏꯗ ꯑꯅ ꯍꯪꯕ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯂꯝꯕꯤ ꯁꯦꯝꯕ ꯑꯣꯏꯅ ꯁꯦꯝꯂꯦ ꯅꯨꯡ ꯀꯣꯏꯂꯥ ꯊꯥꯕꯒꯤ ꯁꯦꯜ ꯀꯥꯏꯊꯔꯛꯄ ꯉꯥꯏꯔꯦꯅ ꯂꯝꯕꯤ ꯁꯦꯝꯃꯨ ꯍꯥꯏꯕꯅꯤꯅ ꯂꯝꯕꯤꯗꯨ ꯀꯛꯊꯠꯂꯒ ꯍꯦꯛꯇ ꯁꯦꯝꯖꯤꯜꯂꯒ ꯑꯩꯈꯣ ꯂꯧꯐꯝ ꯃꯅꯥ ꯑꯣꯏꯅ ꯊꯝꯕꯤꯕꯗꯨꯅꯦ ꯀꯛꯊꯠꯂꯒ ꯅꯣꯏ ꯂꯝꯕꯤ ꯁꯦꯝꯃꯣꯅ ꯁꯦꯝꯃꯦ ꯑꯩꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡ ꯑꯗꯨꯒ ꯀꯣꯏꯂꯥꯒꯤꯗꯤ ꯄꯩꯁꯥ ꯀꯥꯏꯊꯔꯛꯇ꯭ꯔꯤ ꯑꯗꯣ ꯀꯥꯏꯊꯔꯛꯄ ꯉꯥꯏꯔꯤ ꯊꯥꯗꯔꯛꯄ ꯉꯥꯏꯔꯤꯑꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯄꯣꯠꯅꯤ ꯑꯩꯗꯤ ꯂꯝꯕꯤ ꯁꯦꯝꯃꯣꯅ ꯁꯦꯝꯕꯅꯤ ꯑꯗꯣ ꯑꯗꯨꯕꯨꯅꯤ ꯆꯥꯛ ꯆꯥꯔꯕꯗ ꯆꯥꯔꯦ ꯍꯥꯏꯕꯗꯨ ꯅꯪ ꯍꯤꯟꯖꯥꯡ ꯕꯗꯝꯅꯩꯗꯪ ꯆꯥꯛꯇꯪ ꯆꯥꯔꯦ ꯅꯪ ꯆꯥꯛ ꯍꯤꯟꯖꯥꯡ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯦ ꯍꯥꯏꯗꯤ ꯐꯤꯕꯝꯗ ꯇꯥꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯤda ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯊꯥꯔꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦ ꯑꯗꯨꯅꯤ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃ ꯐꯥꯕꯅꯤ ꯃꯤ ꯑꯃ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯊꯧꯕꯒꯤ ꯅꯤꯌꯣꯝ ꯂꯥꯟꯕꯒꯤ ꯑꯗ ꯃꯥꯅ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯧꯔꯤꯕ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁꯥꯔ ꯑꯥꯏ ꯑꯦꯛꯆꯨꯑꯦꯂꯤ ꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯦ ꯍꯥꯎ ꯇꯨ ꯗ꯭ꯔꯥꯏꯚ ꯀꯃꯥꯏꯅ ꯇꯧꯅ ꯒꯥꯔꯤ ꯊꯧꯒꯗꯒꯦꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯦ ꯕꯠ ꯑꯥꯏ ꯗꯣꯟ ꯅꯣ ꯍꯥꯎ ꯇꯨ ꯗ꯭ꯔꯥꯏꯚ ꯏꯟ ꯗꯤꯁ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝ ꯁꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯏꯟ ꯗꯤꯁ ꯁꯤꯇꯤ ꯑꯦꯔꯤꯌꯥꯁꯤꯗꯤ ꯊꯧꯅꯤꯡꯕ ꯊꯧꯒꯅꯤ ꯑꯃꯅ ꯈꯣꯡꯉꯛꯀꯅꯤ ꯌꯦꯠꯇꯒꯤ ꯊꯧꯒꯅꯤ ꯑꯣꯏꯗ ꯊꯧꯒꯅꯤ ꯃꯤꯒꯤ ꯁꯣꯝꯅꯥꯀꯟꯗ ꯔꯦꯗ ꯂꯥꯏꯠꯀ ꯊꯥꯜꯂꯤꯕ ꯃꯌꯥꯝꯗꯣ ꯉꯥꯏꯄꯣꯟꯇꯦ ꯉꯥꯏꯉꯝꯗꯕꯤꯗ ꯃꯥꯒꯤ ꯊꯧꯔꯦꯅ ꯊꯧꯖꯤꯟꯅꯕꯤꯗ ꯃꯔꯛꯇ ꯊꯦꯡꯒꯥꯏꯅꯒꯦ ꯇꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯤ ꯑꯗꯩꯗꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯊꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯍꯥꯏ ꯁꯥꯔ ꯑꯦꯛꯆꯨꯑꯦꯂꯤ ꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯦ ꯍꯥꯎ ꯇꯨ ꯗ꯭ꯔꯥꯏꯚ ꯀꯃꯥꯏꯅ ꯇꯧꯅ ꯒꯥꯔꯤ ꯊꯧꯒꯗꯒꯦꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯦ ꯕꯠ ꯑꯥꯏ ꯗꯣꯟ ꯅꯣ ꯍꯥꯎ ꯇꯨ ꯗ꯭ꯔꯥꯏꯚ ꯏꯟ ꯗꯤꯁ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝ ꯏꯟ ꯗꯤꯁ ꯁꯤꯇꯤ ꯑꯦꯔꯤꯌꯥ ꯍꯥꯏꯁꯤꯅꯤ ꯁꯤꯇꯤ ꯑꯦꯔꯤꯌꯥꯁꯤ ꯈꯥꯗꯩ ꯋꯥꯡꯗꯩ ꯄꯪꯊꯧ ꯊꯧꯖꯤꯟꯅꯔꯛꯄꯅꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯅꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯐꯖꯕ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝꯁꯤ ꯐꯣꯂꯣ ꯇꯧꯔ ꯆꯠꯂꯒꯁꯨ ꯑꯉꯥꯎ ꯇꯥꯕ ꯑꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯤꯡ ꯆꯠꯄꯗ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯧꯖꯤꯟꯈꯤनी 5-6 ꯋꯥꯠꯂꯤꯉꯩꯗ ꯑꯃꯗꯨꯅꯗꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯉꯥꯛꯏꯅꯦꯅ ꯉꯥꯏꯔꯒ ꯂꯦꯞꯄ ꯂꯩꯅꯤ ꯃꯥꯒꯤ ꯒꯣ ꯍꯥꯏꯔꯛꯇ꯭ꯔꯤꯅ ꯑꯗꯩ ꯃꯅꯤꯡꯗꯒꯤ ꯃꯌꯥꯝꯁꯦ ꯍꯣꯔꯣꯟ ꯈꯣꯡꯖꯤꯟꯕꯤꯗꯣꯏꯅꯤ ꯑꯩ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯀꯅ ꯑꯗꯨꯅꯤ ꯁꯤꯗ ꯑꯉꯥꯎꯕ ꯑꯃꯨꯛ ꯇꯥꯕ ꯃꯥꯁꯦ ꯑꯃꯗꯨꯅꯗꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤꯗ ꯄꯤꯔꯤꯕ ꯁꯤꯒꯅꯦꯜ ꯉꯥꯏꯔꯤꯕꯅꯤ ꯒꯣ ꯊꯥꯗ꯭ꯔꯤꯅ ꯑꯃꯇꯩ ꯀꯥꯡꯕꯨꯁꯤꯅ ꯊꯨꯔꯝꯅꯤ ꯃꯤ ꯍꯥꯡꯉꯦꯅ ꯅꯥꯀꯟꯂꯣꯝꯗꯒꯤ ꯂꯥꯛꯀꯗꯧꯕ ꯂꯥꯛꯇ꯭ꯔꯦꯅ ꯕꯥꯛ ꯊꯧꯖꯤꯟꯕꯤꯅꯤ ꯑꯗꯒꯤ ꯑꯃ
ꯑꯃꯁꯨ ꯃꯇꯝ ꯂꯩꯔꯦꯅ ꯊꯧꯒꯠꯂꯛꯄ ꯌꯥꯎꯗꯅ ꯊꯦꯡꯖꯤꯟꯅꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯁꯦ ꯁꯤꯗ ꯁꯤꯁꯨ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯣꯏꯔꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ